Akoigi MLA Singh Akoigi Makoibu MLA Oheleba Miam se Asigi the Makta Kayamuyam the Wabi Begeba Koki MLA Singh Dunadi Migi ITLM na Hirapa Atop Mogi Human Rights Organization Mayam Singh Duna Hirapado abide by Nagasat Leba whereas Akoigi the D Akoina Nangasu Prazana Laurasu Irang Hodasuko Madu Tawa Isas Hadabadong Tawa Migina Yam Hele Heavenida Adoitadi Akoigi Miam se Kadaiba Warage Hadadi Madugi Awabaduma Moy the Pilto Viragadi Karidobagi Moy Center the Ningai Tobungam Drino Karidobagi Mitara Marini Hawandu no Nida Adu Kimatic pressure se Tobiare Heavenida Koina Hazening Yutiko Aduna Hosek quite illuri report se Center na BJP Sarkar sina Manipur sibu karamba wakalo namada karamba miyeng amadi yengino Oza comrade sotin na habigi Manipur miyam se ikai be pibne exactly nebedo Center government na BJP Sarkar na Manipur se Atopa makoina lumne lawzaba Uttar Pradesh kumba atopa state amagumna akoi siam lumne lawbid Sunglo lobby deba. Moigi factor mayama lerambaya, reason mayama cause mayama lerambaya. Kari dobagi noba. BJP ge MLA masing suna makoina sarkar semjabangam deba. Election ge on the eve of election ko. Moi they have their own manifesto. Lady neba. We must do. Akoina hari bising se election manifesto de iri bakuding maksing se akoina heng sakti pada aba sarkar sema aba miyam gi mihut oina sakti paina miyam gi thabak toropa matamda election manifesto de iri bakuding maksing se thabak oina loina pangthora kani habane ba matam amada luching ma mayam mana hairami BJP Sarkar de lehlu adu tawge ada tawge haba mayam amalera bako madu hujik madu ningsing ragadi akoi gi miyam sing se very upset very distressed amning bakai bako yango irang je horopa matam dagi horopa matam dugi matam duda metric per khase sukta thagi drabane Sungta thadana adum makoina kano tawraga ama map tawrakanda adum karigumba khara semaga school degi pirak pakhara ama tawba khara tawreraga angang singi rating pi dana prakhaje dum tawrabane si hauna ba thabang ateba sarkar amale di that is for the welfare of the people neba what is the welfare of the people being taken up by this BJP government Hosi powdered lady sing save ko. Hosi yeng seva kanagumba ibemagi imung the top PI ozagi imung the top PI comrade ki imung the top PI Kazakhstan the doctor tamba anga family ma'am leba. Mako sing dugi masa masu sing dugi pesa thana na buhonaro. Ibemagi imung da mi manga le rengkhalasi gari manga lawro EMI da loan lawro ko loan thin na bagi dama kyam waram gani Kudam na buko. Hari bapuna magsing sige awa anase. Yari ba makai abets. Masi handahan gani. As far as practicable. Sarkar jibula agadi noi gi namita tari ba pirang sing da awa bagi pirang ning batung da bagi pirang puna magsing do loina mag Sarkar sina taithokani mayeng tahangani haidana madugi thajaba amadane moibu kari haisige moina bj adasu akogi su kanoma wakalo namalai center dabu sarkar pairadi center da sarkar pairiba party duda state su pahin ba haidana akogi miyam gi wakalo namasu lei masi kariguma matam da su asoiba haigadra phatta ba haigadra demerits mayam amasu leitabdi natte bako aduna hojik irang ji tholopa matam dagi waraba se kaya mu yamna wanarage si miyam gi kholau sing sidagi loin tarabani khabar panari bani ko YouTube ta makhal khuding make social media loina wai side rabane bako masi puna maksing si yenguragadi it is not the time to be delayed ko sungchon chon dabagi matam natreba tasenga BJP gi MLA sing se asibu ikai ba pige haraba Kendra kunimaki MLA sing se na magi MLA sing sibu karam haina uri bagi habido center government na BJP gi authority na BJP gi high command sumadu khara uba changeba tasenga BJP na Manipur se
is an integral part of India haidana yamna lumna lobiraga Very true. Bharat ki damakta mingchat porpada Manipur dagi kokthong amana Bharat ki achauba mingchat mayam ama porai bini Manipur se integral part of India ni haidana taseng lobiraga diko makoina Manipur gi miyam se moye MLA sing se hujikti moine ikai ba piba ka chamana rabne ba makoi MLA sing si karamaina praja sing si na uri ge ba huje madu moina fil to gadabne ba sigi phibam sida sum lak patar badi 27 lakadaba election or 27 ki losalakpada oigera early part of 27 oigera towards the ending of 27 oigera let there be election ko tausanova adui matamdu da answerable se Prajan soidana mak yamna righteous oiba sensible oiba right thinking kogi citizen mayam singsina soidana matam madu ta pakum pirakaneba madu ngaibiga no habineba madu ngaibige mahuta phagera phawra hoy chume amarom de sukhana be yai popular government la ayeng khalasi popular government la paduna santi porpangam dora braba ko adumakti nate santi haragati tasengbadi maitai na Santi Tugai Bada Haibasimati Maitinati I most of the time very oftenly very frequently I used to say Birendra as a senior journalist amaoina hariba Delhi chaluraba matung ngasi si koi week ani shujalapasida ozagi speculation haigadra assumption haigadra masida ozana yengbada chaluriba meeting si chaluraga makoina piriba response ga hapta ani siboki manungda Ojagi calculation, assumption, speculation. Those are kari ozana uba pangi, kari oil payai. Sigi matang di ozagi over kari mod kamay. Thank you. Enkar Butagachari Loinana Aloraba, comrade Paminazari was Sotin Kumar, Manipur University gi English Department Amatam Sangna Tabak to Biramba Professor. Ayo zaratan yang biri bambipam kodimak ikai kumne zabot chari laima what is BJP's outlook towards Manipur BJP na Manipur di yeng se yeng iba thammi ba miyeng se karino habnida Bharat si Ganatantra Chatpalibak ne haire Ganatantra Chatpalibak sida Federalism ay namakalay Federalism si lakpa matamda Center de MP ay nalay State na MLA ay nalay Akoy gi Manipur da MLA si Bidhan Sabha hire sine Center de na Parliament ay nalay tokre Kari to bagi Manipur da President rule lakhi BJP gi MLA sing BJP gi sarkar se kannana bane makoi gi marakta kari gum bakhara thoke bad madu kannana baitana matam kharagi sarkar amu oina lakre sum chatharak basina matam madadi Manipur gi miyam sina MLA sing si please go to Delhi and take the appointment of meeting for meeting Prime Minister oigera Home Minister oigera JP Nada oigera angam mathau tawbangam kangbu singdu unaru ro haidana praja sing sina illaga ayamba matam ngangame adubu mamangda makoina Manipur gi MLA sing si loina kaudana Delhi da kaudana lao mefam ma pangtho osi haidana tawbadagi di Maitai gishu, Pangan gishu, Kuki gishu, lo nama koko pacetana moi paminarure paminaru bamatung tung asisi hapta ani sure hapta ani suri bausida machi si ireng leng ba ude ko I as a media man journalist ko we used to talk with different intellectuals across the northern state not only Manipur khaktanatana Karbiang longda a weeks back kui dena ko hojiki moigi west Karbiang longda issue kharadagi yum mai thadana adagi chauna irang thoktana mi ani shidana khotna tawi nalbari haiba mafam du to su tawi ko tawri basibo hariba
aina lakseningi bidi Uttar Pradesh ki Azamgarh aina constituency MLA madam mafam duda Alambadi Asmi yena masagi chahi maudra suraba mangarak MLA oramba nupa amale 90 years old Okay. Masi India gi politicians singi marakta crime je sung chen daba Okay. kari guma makal gi mangon chida fattaba ibsigi mami amata magi election gi affidavit chida sungta ta daba am chamba nupa ne amurom damu yeng seba ko most educated politician in India Dr. Manmohan Singh larik haibida maming chalibni Chidambaram adagidi Sasi Tharoor ko Subramaniam Swamy leidana moi mayam si larik yam hairabane akoi Manipur da lakpa matamda akoi Manipur gi MLA sing se member of the legislative assembly harise masida PR leibasina akoi da yam mangjabam leib kari haina mangjage da MLA amagi power akoi na sarkar semo na moi da pressure tawrise atahi na te constitution piba provision kharada MLA amagi legislative power financial power executive power constituent power ko asmaina power se ayam am leibase leiriba power sing si moi leitragadi hairiba power sing si moi ni season rakadoini karido bi season adoino makhoibu MLA we leiba miyam dugi damakta kanana bagi damakta thabak tawr na bagi damakta neba ujeki power mayam am pirise se state list haira seba ko concurrent list haira seba state list or concurrent list se lakpa matamda MLA amagi kadai bawda kari power lege habse adu matang du utuineba adu sarkar je sumaina sum president rule je sum leiba tarabadi kanada mangjege se akoi da mangjari neba ko aina haizaningi badi akoi gi MLA singsu akoi gi praja singsu akoi miyam su kajitang vote ki matam sida kajitang section biba madi changbaraina khalleba ngasagi Alambadi Asmi harba nupa se asina crime chenadaba politician amma oibugum akoina elect khangiba mihut singse Manipur Vidhan Sabha da hojik MLA oiriba mayam singsi su akoina khabar da he thengnabada certificate ki lan thum gi adugi adagi mayam speaker gi tribunal da case mayam leidana high court ta even supreme court ta boksatana ma certificate saraga hap pairamme adagi maran mathum mayam ma adagi di bank ki loan mayam ma lauraga duga daga tawba habi jabi mayam ma leyaba ko yam clean no bise khara wa leba a clean no bise wat panina ngasagi makoi se kare se ngasagi mathona se khara phudok pasi wat pa ma leba karigino haire di cookie MLA tara lere how far these cookie 10 MLAs are worrying for their whole distinct cookie population cookie MLA tara si cookie gi population khudimaki moi mihut ne moi tara se moi tara na di they are taking care for whole population for their cookie people ko mayam du ki tamak kaya mo yam na moina haibase puraga satkeba then akoigi MLA sing sina akoigi makoibu MLA oheleiba miyam se asigi damakta kayamu yamna wabi bekeba kokigi MLA sing dunati migi ITLM na hairakpa atop mogi human rights organization mayam sing duna hairakpa do abide by ngaga satleba whereas akoigi dadi akoina ngangasu prajana laurasu irang haurasu ko madu thawa isa sadabadong tawe migi na yam hele hebenida adu itadi akoi gi miyam se kadai ba warage hairadi madugi awabdu mamoy de fil to biragadi kari dobagi moy center de ningai to bangamdri no yes kari dobagi nimitara mari ni hawon duino nida adu ki matik pressure se to yare hebenida koina haizeningi bati ko aduna hauzik khwaidigi luri ba pot se
center na BJP sarkar sina Manipur sibu karamba wakalo namada karamba miyeng amadi yengino oza comrade sotin na habigi Manipur miyam se ikai be pibine exactly nebedo center government na BJP sarkar na Manipur se atopa makoine lumne lawjaba Uttar Pradesh kumba atopa state amagumna akoi se yam lumne lawbid sunglo lobby deba moigi factor mayam ma leramba yai reason mayam ma cause mayam ma leramba yai kari dobagi noba BJP ge MLA masing suna makoina sarkar semjeba ngamje deba election ge on the eve of election ko moi they have their own manifesto leiri neba we must do akoina hari bising se election ge manifesto de iri ba khuding maksing se akoina heng sakti pada aba sarkar sema aba miyam gi mihut oina sakti paina miyam gi thabak toropa matamda election manifesto de iri ba khuding maksing se thabak oina loina pangthora kani habane ba matam amada luching ma mayam mana hairami BJP sarkar de lehlu adu tawge ada tawge haba mayam ma lerame ba ko madu hujik madu ningsing rogadi akoi gi miyam sing se very upset very distressed amning ba kai ba ko yango irang je horopa matam dagi horopa matam dugi matam duda metric par khase sukta thagi drabane sukta thadana adum makoina kano tawraga ama ma tawrakanda adum karigumba khara semaga school degi pirak pakhara ama tawba khara tawreraga angang jingi rating pi dana prakhaje dum tawrabane chi hauna ba thabang ateba sarkar amale di that is for the welfare of the people neba what is the welfare of the people being taken up by this BJP government Hosi powder lady sing se ko hosi yeng se ba kana gumba ibe magi imung de thok pai ozagi imung de thok pai comrade ki imung de thok pai Kazakhstan de doctor tamba anga family mem le ba makoi sing dugi masa masu sing dugi pesa thana na bu honaro ibe magi imung da mi manga le reng khalasi gari manga lawro ba EMI da loan lawro ba ko loan thina na bagi dama kyam waram gani kudam moina boko hari bapuna maksing sige awa ana se yari bim makai abets masi handan ngani as far as practicable sarkar jibula agadi noi gi namit tari ba pirang singda awa bagi pirang ningba thungda bagi pirang pana maksing do loina mak sarkar sina taithokani mayeng tahangani haidana madugi thajaba amadane ba moibu kari haisige moina bj adasu akoi gi su kanoma wakalo namalai center dabu sarkar pairadi center da sarkar pairiba party duda state su pahin ba haidana akoi gi miyam gi wakalo namasu lei masi kariguma matam da so asoiba haigadra phatta ba haigadra demerits mayam amasu lei tabdi natte ba ko aduna hojik irang ji tholopa matam dagi waraba se kaya mu yamna wanarage si miyam gi kholau sing si dagi loin tarabane khabar panari bani ko YouTube ta makhal khuding make social media loina wai side rabane ba ko masi puna maksing si yenguragadi it is not the time to be delayed ko sungchon chon bagi matam natreba tasenga BJP gi MLA sing se asibu ikai ba pigi haraba Kendra kunuma ki MLA sing sina magi MLA sing sibu karam haina uri bagi habido central government na BJP gi authority na BJP gi high command su madu khara uba change tasenga BJP na Manipur se is an integral part of India haidana yamna lumna lobiraga Bharat ki damakta mingchat porpada Manipur dagi kokthong amana Bharat ki achauba mingchat mayam ama pora ibani Manipur se integral part of India ni haidana tasengna lobi ragadi ko makhoina Manipur gi miyam se mogi MLA sing se hujikti moine ikai ba pi ba chamana rabne ba makoi MLA sing si karamaina praja sing si na urige ba hujik madu moina fil to godabne ba sigi phibam sida sum lak patar badi 27 de lakadaba election or 27 gi losalakpada oigera early part of 27 de oigera towards the ending of 27 oigera let there be election ko tawsanoba adui matam du da answerable se
प्रजान सोइदनमक यामना राइशियस ओइबा सेंसिबल ओइबा राइट थिंकिंग अखोगी सिटीजन मैम सिंगसिना सोइदन मतम मदुद पाखुम पिरकनेबा मदु ngaibigano haibineba madu ngaibigi mahuta phagera phawra hoi chume amarom du sukhana be yai popular government la ayeng khalasi popular government la paduna santi porpangam dora braba ko adumakti nate santi hairagadi tasengbadi maitei na Santi Tugai Bara, Haibasimati, Maitinati, most of the time, very oftenly, very frequently, I used to say, we, the Maitais, never wage the war against any community. Kana gumba community magi mayok the Maitai yamtana no matanga sibogda mabuni na ba thabak togibra haibatuti akoi adumati so far akoi kanosi conscience ki matung in the late ba nahan torbung dai ben man pangi 15 the change 16 the capsule moina loi thuga ra pangak tane ba loi namak chi moina loi thuga ra pangak tane ba akoi gi MLA sing de santi poro akoi gi MLA sing de santi gi torban da dum lep lei santi gi phambak da dum lep lei ko santi poro moina haige da bidi koki gi MLA sing du da ne ba thuga re si loina ne ba why there will be buffer zone yes no ye itelip singna Chorsanpur labi tidim lambi sida haireba there Maitais buffer zone lanjala kano haidana moi thel ibeneba adu संविधान याब्राबा authority amna establish authority amna याब्राबा मधु याहलिबदो शांति थुगारी बसे मखुसु राइटर अम ओइरेबा शांति थुगाइबदा सुको अदु मोइगा कोकी सिंगिसिगा सेंट्रल गवर्नमेंट सिगना मानबरा कंस्पिरेसी अमा लौतुनबा पोट अमा लैब्रा हाइबगी वो पोटसिदी अखोगी कॉमन सिटीजन सिंगजे लोइनमक खंगरबा वानेबा अदुन इबे मनंग साइ थंबिगी बवाफम दुगी मतंग दुदी 2 weeks after BJP MLAs meeting at Delhi have say sigi matang sidadi still ko there is no any progress akoi ni sum uzaba matam dadi ko madugi thodongna kanabase lei haidana akoi ti laudri sarkar semakhi basu yai semakta basu yai ko depending on many circumstances they may take a decision also adubu housing pawbudi moina unaru bagi fruitful oiba outcome amadi miyam jena ngasi bawbudi ubo phangdri haina ai ahan bagi round jita thamjage okay thank you very much Dr. Sir amarik chumba bawal kya thambiri oja Delhi gi mifam si week ani shure adubu oja gi speculation da haitare oja PRC extend tawrakani habgi thajaba lai bibra tawdragana lairiba ko gi suspended animation da lairiba ko assembly se dissolve tawrakadra aduga first minute ama tawrakadra natragana oja ko gi ani maksi ko PR su extend tawdana ko popular government ama oja sigi ji oja gi miyeng da hapta ni sigi matong da oja gi speculation da oja kari kamaina obi anchor na hangbiri sida ko very frankly speaking kaim to khanthadana sum haiba tarabdi tasengna sarkar semba hebsidi masing de satpanina agi concept di agi idea di hojiki leiriba president rule si retire tawdringeda expire oidringeda at least some changes may be seen ahom bakara di shoidan porakane na khali okay sarkar si before 12th of February before 12 February se February si gi mamang de dum soidana sem gi dobo male okay maram di makoi gi so bo polum ma malai tabdi nate BJP gi calculation su yamna deep oram bayai yam lo na loram bayai just to address the present situation of Manipur ko hoji Manipur de lady pasi laksan na bo hona ba hebasi tasing central government ki kano de lay mogi makut lay haitare aduna aigi wakandadi leader amma hebasi comment toge da karigumba yengiba mi eng amada ahongba ma poraktragadi poropangam madu leader na teba adana moina leader amagi role loge karigumba mathangda makogi asa khara thamge haragadi lakadaba mathangi mikhal lakadaba mathangi sarkar da majority moina karigumba
आशा तौजरम बतारगदी सरकार से सोयदन सेमबिगद्रा है खली मे बी शांति पोरप ngमगिबे याय ngमगिदबे याय नत्रगना battle of money da battle of sovereignty na tabako battle of money da shen gidamak ta lan hoba kangbu haidi sel da yam acquisitive oiba adom da asset da lan thum da sum pangaw ngawjaba kana gumba magi wakhalon da kakti ko dumaina tawrum batu yai tasing na hairagadi we are really oppressed ko our luck has been violated akoi angang magi Marai Baksi Hosi, how we are going to decide their future. Ko akoina moigi Marai Baksi kamaina lep ko doinawa. We are actually speaking unable to prepare their future. Akoina akoigi charging the future sembangam banateba. But we could make them fit so that they could prepare their own future. Makoigi Marai Baksi emgataba makoi bu matik chabas oina ohenna bagita makta akoina we survive. Moi bu matik saba miem oina bagi damak tane ba koina ngasi hingi se adu moi bu matik saba miem ohlaka na makoina makoigi future du semja hawguduri ne hariba for example hojik nit ki parkha la eba ko phd tawnna ba satra jing makal kuding maki upsc ne loba parkha mayam jing se thab se hojik dibugar the center pba web how they are going to appear the exam that to be conducted by UPSC because center is given at Dibugar or Guwahati Silchar the PB yaurieba akoi satra sing duna kamaina chatlaga madugi parkha do thar go doino ko ururo do bo wane ba ko akoina punsi se de bem amok halla uroi do ba amok suman halla roi do ba pot mayam gi manung da live ba se akoi gi punsi se amane ba ai mathang mapok ta kari oina pok da gi halaka din halla oye se I can't decide it nobody ngambana tebako so yamna tangna pokhraba mapok sida BJP na sakti paraganda asigum makhal gi miyam jibu tora tuna wahan ba rajniti ma tawbase masidi akoi huji we are now I am now 50 years old aigi mapok sida di urate bako nungai ba lemhori ba punsi khara sida ju huji leiri ba santi gi phibam se lakhidra la oidra ba se akoi na hai ba si taseng ngamdre ba akoi na haining badi ko politician sing sida maybe me maybe somebody else who want to be a politician ko makoi gi miyam sing duna maning hanlaba ko chakhut pagi kumang soksalak panataba maning halaba wabana kam thenga ba matam du dadi ko please sacrifice for their own people miyam dugi damakta punsi ka thok piyo ko please sacrifice please don't sacrifice for a particular political party ko rajniti dol dugi damakta punsi ka thok pigano ba magi miyam do mabu chaholi ba miyam do aduga ki damakta punsi je ka thok piyo ba ko si Manipur da 2023 dagi hausi phawu sida oire iba phibam sida chigi journey telaba chahi ni makhai ka helapagi journey sida lairo masing amuk hengrabane ko wakhal leina naba ayam ama thola abane ba psychiatrics naba issue khar dagi circumstances mayam ama dagi ko compelling situation khar dagi akoi se abnormality de la aba mayam am yawram ne ba hauji BJP na Manipur de tawriba sason si yengoragadi ko hoi mokoi gi thinking amada akoi gi kari haisige India da leibak sida Bharat da mapam khudimukta lalhawgi issue se loisale ko next slide ki bogyaw na moine sum namdhanaba honare Manipur khakta ngaire ning tamba taliba se ning tamba taliba kangbu se lotion ge na moina khanbagi sasana mane na lawra se ba khanara se ba adu oiraga su nakoi na khoibu siyong na yengba mi eng haiba se masi nainarak ma matam dadi hana leramba ning tamba taliba masing sidagi khuzok ama mu henkalakane ba ko moina o India na Manipur je sumaina ubore moina khoi Manipuri khoi je sumaina treat to bore se khalakpa matam da hana gi China dugi mathakta hojik atop China mamuk laktana masing ja amuk hena mushrooming henkalakane ba ko adu aina haning ba makhak lei aina hojik interest haibam lei ko aigi interest haibam aigi potential haibam lei kana aguma mi man doctor tamningam ba ya that is interest neba doctor do manu oininga pagi
urban nabigi maunda potentiality labra haibo pot amasumuk layebo ko government of India gidi hojik layriba Manipur gi situation se losin gi haragadi ko adugi potentiality se government of India da laytabadi nateba it is with them because power lies with them now hojik min hayebo ko akoi rajniti tobiranu ta adu tobiranu da karigi noita di Manipur ki miyam khaktana tana Bharat ki miyam sing se false promises yes ngasagi ras politician sing sina aranba uruduba mayam amada miyam sida thajal haba wasaka kanda hingba se akoi ki miyam si madu pamaktre ba yam seng hairata ko yengune bema sum yengakpa matamda suspension of operation hai makoina suspension of operation ji sangtoe akoina sangtokanu hai sangtokanu hai busigi maram amaka ai hajage ba masina makoida movement da tawning ba tawba matamda ngasagi group sida athing ba khara leiti ba NSN IM Bharat Sarkar ga hojik santi gi wari sanai ne ba yes akoi gi isininaw marakta su hojik santi gi wari saba tholakrabane santi gi wari sanaba tholakraba NSN IM gi kadar amata da Bharat Sarkar na mangoda paisa pi deba kadar amagi paisa pi deba akoi gi ning tamba talamba ning tamba se hojik su sovereignty compromise tawro yaidana sarkar ga wari sanaba tholakraba kangbu sing asigi kadar sing naya paisa ma moina pi bana teba whereas ngasagi suspension of operation da leiriba kadar singidi thamagi pisa piri ne yes sahi ke anoba moina pikhala ise yes very true kari dagmakta karamba objective amada kari target ta intentionally pige dina piri noba adui tadi maitei sidan moina BJP na kari nungai table lege ba or government of India na kari nungai table lege ba ko what is the wrong with us with them akoi da moina nungai table lebiri se kari noba aduna di sakti leba sarkar sina power sina politics ama khakta we aduna Manipur se hojikti kaya muk yamna warage se sigi phibam sidala ineba aduna here akoina appeal tawningi di the responsibilities of the elected representatives madu koina hojik yengning heba ko bazana lawbagi mahuta CSO sing na lawbagi mahuta moina tawrukta badagi pelaktaba degi nungaitaba ningba thungtaba mayam sing ado CSO sing aduna miyam gi represent tawraga miyam gi pulse miyam gi will do madu CSO sing aduna pura kanda sarkar gi mayokta lawkhala ineba moina tawbiragadi responsibilities of a MLA adu khamna tawbira agadi ko Manipur da leiriba miyam sing se khadadi sodan makadi phagadabane ba aduna akoina hainingbadi be manasu hangbire formation of a government ko adugi possibility di moina mathangda lakadoribatu da moy asam di leibanina soidana dis sarkar amma semakadren kali madugi strategy amada moy hojikana formulation semdana madugi road map amma soidana leram ganen aina khanjayeba ko adu hainingbadi press mandate amasu public expected ko miyam nu su khwai gi pame tawbudabu Manipur gi leiriba phibam sida paisa da public sina karigumba paisa da sum chatana sum leiragadi ko ngasagi afaba mihut se akoina khanbang ngamaktragadi hujik leiriba situation se sidagi hena phattaba situation amasu it seems akoina invite tobaga chap mananeba the best thing di karino haita di akoina we have elected our representatives ko makoina assembly gi floor da lawmaker ama oibagi chap chaba daite do makoina laurage na khalakanda madu mating thongna fudo pirakanda Manipur miham gi mahut sinbiraga koki gi MLA taraduna koki gi whole population gi mahut sinba silaga thabak tobugum akoi gi miham se gidamakta su ngasagi akoina khanjagi ba MLA sing asina mating thongna thabak tawra agadi ko kendra sarkar na su sarkar semdana tumina laithokpa hebase aidi ngamgadabu mande aduna makoina airport chalam daida du tawruni en hairamba halaba matamda we have interacted we have thoroughly discussed how to bring the stability and peace in Manipur tranquility peaceful coexistence pornaba adu oda akoi nainarure khanarure
haidana miyam da paudam badugi mahutta ko until and unless you form the government moina deadline ama pirabaga moina tabak khara tobira agadi manipur miyam ji khara ngaisu awabado handagadra haidana ai adumaina thamjage. Okay, thank you very much Sagachariuza. Nungai jing asigi pukchari ba topic asida khoi tongan tongan ba panelist ahumna masam sagi ba warol kayamat thambiduna mapung phahan bi bagi damakta hanna panelist ahum oppo North East Window ki mai kai tagi thagat pa phungdok chari. Thank you very much.